ngasi September ki tarik kulhumdoi ayuk ki pung taruk taba matamda Wangoi police station ki manung chana laiba haureibi mayai lekai da mau amaga mahaki pikli bi chahi tare tamak ngai ribi machanupi ga chingneninga oiba mawongda siduna leiramle laikhidrabi nupi adu ki maming ningombam basanti mapuroiba laikhidraba adhikari mayum thauba sarma amasung pikli bi machanupi gi maming lanchin bi kawi hairi loinana misi sibu mari leinaba sengna ningthina thijangadabani amasung mara leiba seng logi matung ina chairak pi gedabani haina ining thaulai semba sana jawbana mahaki social media gi post amada thagatlakli ngasi September ki tarik kulhumdoi ayuk ki pung taruk taba matamda Wangoi police station ki manung chana laiba haureibi mayai lekai da mau amaga mahaki pikli bi chahi tare tamak ngai ribi machanupi ga chingneninga oiba mawongda siduna leiramle laikhidrabi nupi adu ki maming ningombam basanti mapuroiba laikhidraba adhikari mayum thauba sarma amasung pikli bi machanupi gi maming lanchin bi kawi hairi loinana misi sibu mari leinaba sengna ningthina thijangadabani amasung mara leiba seng logi matung ina chairak pi gedabani haina ining thaulai semba sana jawbana mahaki social media gi post amada thagatlakli ngasi September ki tarik kulhumdoi ayuk ki pung taruk taba matamda Wangoi police station ki manung chana laiba haureibi mayai lekai da mau amaga mahaki pikli bi chahi tare tamak ngai ribi machanupi ga chingneninga oiba mawongda siduna leiramle laikhidrabi nupi adu ki maming ningombam basanti mapuroiba laikhidraba adhikari mayum thauba sarma amasung pikli bi machanupi gi maming lanchin bi kawi hairi loinana misi sibu mari leinaba sengna ningthina thijangadabani amasung mara leiba seng logi matung ina chairak pi gedabani haina ining thaulai semba sana jawbana mahaki social media gi post amada thagatlakli